Hi everyone. Ngasi ang haiduji 48 laws of powergi law number 1 never outshine the master haiba topic tuni ado haiji kemna nate aina aigi superior oiba mathak thongudagi aina na haire khangne haibadu utkano haibani haibagi arthati nang thaba ama tawre thabak tawumduda nangi mathak thongba officer duna thabak si kaana haitre nangne haire chenen khudimon nangno loina khange khang taraju ꯊꯕꯛꯇꯣ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯦ ꯈꯪꯉꯦ ꯃꯌꯥꯝꯗ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯕꯅꯤ ꯑꯩꯅ ꯇꯧꯔ ꯊꯥꯒꯠꯂꯛꯄꯅꯤ ꯑꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯥꯔꯅ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯀ꯭ꯔꯦꯗꯤꯠꯇꯨ ꯈꯔ ꯄꯤꯌꯨ ꯍꯥꯏꯕ ꯀ꯭ꯔꯦꯗꯤꯠ ꯄꯤ ꯇꯥꯔꯗꯤ ꯃꯥ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯅꯤꯅ ꯅꯪꯅ ꯁꯨꯇꯤ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯔꯥꯎꯔꯒ ꯌꯥꯔꯛꯀꯅꯦꯕ ꯅꯠꯇ ꯇꯥꯔꯗꯤ ꯃꯁꯤ ꯈꯪꯒꯅꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯄꯣꯁꯇꯤꯡ ꯑꯇꯣꯞꯄ ꯖꯒꯥ ꯃꯤ ꯅꯨꯡꯉꯥꯏꯇꯕ ꯖꯒꯥ ꯑꯃ ꯊꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯛꯄ ꯌꯥꯏ ꯑꯗꯩ ꯑꯣꯐ ꯇꯥꯏꯃꯤꯡꯗ ꯀꯧꯔꯛꯄ ꯌꯥꯏ ꯑꯁꯤꯁꯤ ꯊꯕꯛꯁꯤ ꯇꯧꯁꯤ ꯂꯥꯛꯑꯣ ꯅ ꯀꯧꯔꯛꯄ ꯌꯥꯏ ꯑꯗꯣ ꯂꯥꯏꯐꯇ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯒꯅ ꯑꯣꯖꯥꯗ ꯑꯩꯅꯦꯅ ꯑꯣꯖꯥꯗꯒꯤ ꯑꯩꯅꯦꯅ ꯈꯪꯉꯦꯅ ꯎꯠꯇꯕ ꯑꯗꯨ ꯋꯥꯍꯩꯗꯣ ꯈꯪꯉꯦ ꯈꯣꯠꯂꯦ ꯃꯌꯥꯝ ꯃꯥꯡꯗ ꯁꯥꯔ ꯑꯗꯨ ꯂꯥꯜꯂꯦꯅꯦ ꯍꯥꯏꯗꯧꯕ ꯃꯊꯨꯗ ꯅꯥꯀꯟꯗ ꯁꯥꯔ ꯑꯗꯨ ꯉꯁꯥꯏꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯧ ꯅꯠꯇ꯭ꯔꯥꯅ ꯐꯖꯅ ꯍꯥꯏꯕ ꯃꯌꯥꯝ ꯃꯥꯡꯗ ꯁꯥꯔꯗꯒꯤ ꯑꯩꯅꯦꯅ ꯈꯪꯉꯦ ꯀꯩꯅꯣ ꯇꯧꯔꯦ ꯎꯠꯂꯨ ꯇꯥꯔꯗꯤ ꯃꯌꯥꯝꯗ ꯏꯀꯥꯏꯕ ꯈꯣꯠꯄꯗꯣ ꯐꯥꯎ ꯇꯥꯔꯗꯤ ꯁꯤꯒꯨꯝꯕꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯀꯥ ꯍꯦꯟꯅ ꯈꯪꯗꯕ ꯀꯩꯅꯣ ꯇꯧꯗꯕ ꯃꯤꯒꯤ ꯃꯅꯤꯡ ꯀꯨꯏꯅ ꯏꯟꯅꯔ ꯂꯩꯕ ꯑꯗꯒꯤ ꯍꯥꯏꯖꯕ ꯀꯩꯅꯣ ꯇꯧꯗꯕ ꯇꯟꯗꯕ ꯀꯥꯡꯕꯨ ꯍꯧꯖꯤꯛꯀꯥꯟ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯅꯔꯤꯁꯦ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯅꯤꯡꯗ ꯀꯨꯏꯅ ꯏꯟꯅꯔꯒ ꯑꯗꯨ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯦꯅꯦ ꯀꯩꯅೋ ꯇꯧꯈ꯭ꯔꯦꯅꯦ ꯑꯗꯣ ꯃꯥꯅ ꯍꯩꯕꯩꯅꯤ ꯍꯩꯕꯩ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯩꯕꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅ ꯁꯤ ꯇꯧꯕ ꯊꯕꯛꯁꯤ ꯅꯪꯍꯧꯗ꯭ꯔꯦ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯕꯤꯍꯥꯞꯇ ꯆꯠꯂꯨꯔ ꯑꯩꯈꯣꯏ ꯁꯥꯔꯅ ꯁꯤꯁꯦ ꯊꯥꯔꯛꯄꯅꯤꯅꯦ ꯁꯤ ꯇꯧꯔꯛꯄꯅꯤꯅꯦ ꯑꯗꯣ ꯑꯆꯧꯕꯗꯨꯅ ꯑꯃꯨꯛ ꯅꯪꯅ ꯄꯣꯠ ꯊꯥꯔꯛꯄꯗꯣ ꯌꯥꯝ ꯐꯖꯩꯍꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯊꯥꯈꯤꯗꯤ ꯀꯅꯥꯅ ꯊꯥꯔꯤꯁꯦ ꯁꯥꯔ ꯑꯩꯅ ꯊꯥꯔꯨꯕꯅꯤ ꯑꯣ ꯐꯩꯅꯦ ꯑꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯏꯅ ꯇꯧꯔꯒ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯕ ꯀꯔꯤ ꯇꯧꯅꯤꯡꯕꯅ ꯑꯗꯨꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯗ ꯇꯥꯔꯁꯨ ꯂꯣꯗꯣ ꯄꯥꯟꯕ ꯍꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯂꯥꯏꯐꯇ ꯁꯛꯁꯦꯁ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯁꯨꯃꯥꯏꯅ ꯄꯥꯔꯨꯔꯦ ꯈꯪꯉꯨꯔꯦ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯧꯅꯤ ꯂꯥꯏꯔꯤꯛꯇꯨꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯂꯩꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅ ꯇꯥꯔꯗꯤ ꯑꯗꯨꯅ ꯈꯪꯕ ꯍꯦꯟꯒꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕꯗꯒꯤ ꯑꯩꯅ ꯈꯪꯉꯤ ꯀꯩꯅꯣ ꯇꯧꯏꯁꯦ ꯎꯠꯇꯕ ꯍꯣꯏ ꯅꯪ ꯈꯪꯉꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯕꯪ ꯐꯨꯒꯥꯏꯔꯛꯄ ꯌꯥꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨꯀꯥꯟꯗ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯣ ꯅꯪꯅ ꯃꯤꯒꯤ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯀ꯭ꯔꯦꯗꯤꯠ ꯂꯧꯕꯗ ꯂꯧꯖꯗꯅ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯐꯪꯉꯤꯗꯨꯗꯤ ꯅꯪ ꯃꯥꯏꯗꯣ ꯅꯪꯅ ꯇꯧꯔꯨꯕꯒꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯇꯣꯏꯕ ꯇꯧꯕꯤꯔꯛꯇꯣꯏꯕ ꯃꯌꯥꯝꯗꯨꯗꯤ ꯂꯥꯏꯐꯁꯤꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯒꯤꯞ ꯑꯦꯟ ꯇꯦꯛ ꯇꯧꯔꯒ ꯏꯁꯥ ꯀꯥꯟꯅꯕ ꯌꯦꯡꯉꯒ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ